Viral Oirakkhiba Chief Minister gi khonjel ni haiba audio tape examine Tounaba Supreme Court na Khanghankhre. Mitei amasung Kuki furup ki marakta thokliba hingsa gi thodok asiga mari leinaba Manipur gi Chief Minister N Biren Singha gi khonjel ni haiba viral Oirakkhiba audio tape ki matangda Kuki Organization for Human Rights Trust kohurna thangatlakhiba wakat amaga mari leinana Supreme Court na thigatnaba Khanghankhre. Kuki Organization for Human Rights Trust kohurgi maikaidagi advocate Prashant Bhushan na lepki. Supreme Court na Prashant Bhushan da Manipur gi Chief Minister gi khonjel ni haiba aduga thokliba irang asida henna mathau hapani haiba audio tape amasung mari leinaba che changsing submit tawraknaba su Khanghankhre. Supreme Court ki Chief Justice D.Y. Chandrachud amasung Justice J.B. Pardiwala amadi Manoj Mishra gi bench na wafam adu Khanghankhibani. Audio clip adugi mari leinaba che changsing thangatlakpagi ayaba pire maram aduna clip adu submit tawrakadabani hairi. Ngarang chathakiba hearing da Advocate Prashant Bhushan na haikibada audio clip adu Chief Minister N Biren Singhana wari sabadagi record tawbani. Mahakna insurgency amasung khutlai lakhiba singsu kankhatnaba hotnai haiki. Wafam aduda lengaki maikaidagi lepliba Solicitor General Tushar Mehta na haikibada petitioner gi maikaidagi fongdorakliba wafam asi mai asum chakhanduna leinanabani. Hiramadugi matangda thigatpa haukrabani loinana Chief Minister N Biren na Kuki MLA sing unaduna tangdu laitaba puraknaba hotnaribani. Madu santi pamdaba natte haigadawribra puthorakliba wafam asidi mai chakhanduna leihanningbagi wakhalonni wakatlakliba singna High Court ta chatpana chumgani haiki. Nakalamaromda court na viral Oirakkhiba audio tape adu thigatuna kadai fauba achumba leibage haibadu khangdoknaba ayaba pikhrabani. Manipurda hauzik kari thoklibage haibadu khangi Constitutional Court ama oina tawfam thokpadu tawri maduna maram oiraga hearing asi pangthoklibani. Loinana hektamak dismiss tawkiba leite masina aroiba sunnate haina Chief Justice Chandrachud na fongdorakhi. Kuki Organization for Human Rights Trust asi human rights organization amani hairiba organization asina chatliba chahi asigi October thada wakat adu thangatlakibani. Wakat aduda Manipur gi Chief Minister gini haiba leak Oirakkhiba audio tape adu thigatpinanaba haijarakibani. Makoina Manipurda thokliba irang asida insinbani haina utnanabasu hotnari hairi.